ꯋꯥꯔꯤꯁꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯂꯤꯡꯛꯁꯤꯗ ꯆꯪꯕꯤꯔꯒ ꯑꯍꯥꯟꯕ ꯁꯔꯨꯛꯇꯨ ꯍꯥꯟꯅ ꯇꯥꯕꯤꯌꯨ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯁꯥꯟꯇꯤꯕꯂꯥ ꯀꯧꯕꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯀꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯁꯣꯏꯅꯥꯏꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯀꯌꯥꯃꯔꯨꯝ ꯁꯥꯔꯒ ꯑꯆꯧꯕ ꯄꯣꯂꯥꯡ ꯑꯃꯗ ꯃꯗꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯄꯣꯂꯥꯡꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯂꯤꯅ ꯁꯥꯕ ꯆꯩꯁꯨ ꯑꯃꯈꯛ ꯄꯥꯏꯔꯒ ꯊꯪꯅꯕ ꯂꯝꯗ ꯎꯃꯪ ꯑꯃꯈꯛ ꯐꯥꯎꯔꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯗꯨ ꯌꯣꯟꯕ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛ ꯉꯟꯅ ꯃꯍꯥꯛ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯎꯃꯪꯗꯨ ꯑꯃꯨꯛ ꯐꯥꯎꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃꯁꯨ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤꯗꯗꯤ ꯂꯩꯍꯧꯗꯕ ꯀꯕꯣꯛꯂꯩ ꯃꯌꯥꯝ ꯑꯃꯈꯛ ꯁꯥꯠꯄꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯉꯛꯆꯥꯅꯔꯒ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯕꯣꯛꯂꯩꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯕꯣꯛꯂꯩꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯝꯗ ꯀꯕꯣꯛꯂꯩꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯁꯅꯥꯒꯤ ꯀꯨꯔꯥꯛ ꯃꯌꯥꯝ ꯑꯃꯈꯛ ꯆꯨꯡꯁꯤꯟꯅꯔꯒ ꯆꯕꯨꯟ ꯑꯣꯏꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯨꯔꯥꯛꯁꯤꯡꯗꯨ ꯃꯈꯨꯠꯅ ꯍꯦꯛ ꯁꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯔꯥꯛꯁꯤꯡꯗꯨꯅ ꯇꯣꯡꯂꯝꯕ ꯃꯐꯝꯗꯨꯗ ꯃꯨꯀꯥꯒꯤ ꯐꯤ ꯑꯃꯈꯛꯅ ꯌꯣꯝꯂꯒ ꯂꯩꯔꯝꯕ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯑꯉꯥꯡ ꯑꯃꯈꯛ ꯇꯨꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯑꯉꯥꯡꯗꯨ ꯃꯍꯥꯛꯅ ꯂꯧꯈꯠꯀꯦ ꯇꯧꯕꯒ ꯐꯤꯗꯨꯗ ꯇꯦꯟꯖꯤꯡꯂꯥ ꯍꯥꯏꯅ ꯊꯥꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯉꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤ ꯏꯆꯝ ꯆꯝꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯇꯔꯥꯏꯅ ꯈꯪꯂꯦ꯫ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯉꯥꯡꯁꯤꯒꯤ ꯈꯨꯖꯤꯟꯁꯤꯡꯗꯨ ꯁꯅꯥꯒꯤ ꯈꯨꯖꯤꯟ ꯄꯥꯜꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯦꯟꯖꯤꯡꯂꯥꯕꯨ ꯀꯅꯥꯗꯁꯨ ꯎꯍꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯆꯧꯕ ꯂꯤꯒꯤ ꯁꯔꯪ ꯑꯃꯈꯛ ꯁꯥꯔꯒ ꯁꯔꯪꯁꯤꯒꯤ ꯃꯅꯨꯡꯗ ꯇꯦꯟꯖꯤꯡꯂꯥꯕꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯡꯊꯣꯜꯒꯤ ꯃꯈꯥꯗ ꯊꯝꯂꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯟꯇꯤꯕꯂꯥꯅ ꯇꯦꯟꯖꯤꯡꯂꯥꯕꯨ ꯁꯔꯪ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯀꯌꯥꯃꯔꯨꯝ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯕꯧꯗꯒꯤ ꯁꯨꯡꯕ ꯊꯥꯎ ꯑꯃꯈꯛꯅ ꯈꯨꯖꯤꯟꯁꯤꯡ ꯑꯗꯨꯗ ꯇꯩꯕꯤꯔꯝꯃꯤ꯫ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯈꯨꯖꯤꯟꯁꯤꯡꯗꯨ ꯊꯨꯅꯃꯛ ꯁꯥꯡꯗꯣꯔꯛꯈꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯡꯂꯛꯂꯕ ꯈꯨꯖꯤꯟꯁꯤꯡꯗꯨ ꯑꯊꯧꯕ ꯀꯥꯇꯤ ꯑꯃꯈꯛꯅ ꯀꯛꯂꯒ ꯃꯍꯥꯛꯀꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯌꯣꯟꯕ ꯃꯇꯝꯗ ꯄꯨꯔꯝꯃꯤ꯫ ꯇꯦꯟꯖꯤꯡꯂꯥꯕꯨꯅ ꯃꯍꯥꯛꯅ ꯆꯠꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯁꯔꯪꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯍꯤ 15 ꯍꯧꯈ꯭ꯔꯦ꯫ ꯇꯦꯟꯖꯤꯡꯂꯥ ꯁꯔꯪꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯛꯂꯕꯁꯨ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯗꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯁꯥꯟꯇꯤꯕꯂꯥꯕꯨ ꯍꯜꯂꯛꯄꯈꯛ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯁꯥꯟꯇꯤꯕꯂꯥꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯀꯌꯥꯃꯔꯨꯝ ꯄꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯥꯟꯇꯤꯕꯂꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯍꯜꯂꯛꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯦꯟꯖꯤꯡꯂꯥ ꯃꯕꯨꯛ ꯌꯥꯝꯅ ꯂꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯥꯡꯕ ꯋꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯁꯔꯪ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯔꯪꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯕ ꯀꯧꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯇꯦꯟꯖꯤꯡꯂꯥ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯞꯂꯤꯕꯗꯨ ꯂꯩꯅꯨꯡꯗ ꯂꯩꯕ ꯊꯦꯡꯒꯨ ꯑꯃꯈꯛꯅ ꯇꯥꯔꯝꯃꯤ꯫ ꯊꯦꯡꯒꯨꯗꯨ ꯂꯩꯀ꯭ꯔꯛ ꯑꯃꯗꯒꯤ ꯑꯁꯨꯝ ꯐꯥꯎꯒꯠꯂꯛꯇꯨꯅ ꯁꯔꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯊꯦꯡꯒꯨꯗꯨ ꯎꯕ ꯃꯇꯝꯗ ꯇꯦꯟꯖꯤꯡꯂꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯃꯟꯕꯅ ꯀꯞꯄ ꯂꯦꯞꯂꯒ ꯁꯔꯪꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯦꯡꯒꯨꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯅꯨꯄꯤꯃꯆꯥ, ꯀꯤꯒꯅꯨ꯫ ꯑꯩ ꯅꯪꯅ ꯀꯞꯄꯗꯨ ꯇꯥꯕꯗꯒꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ." ꯇꯦꯟꯖꯤꯡꯂꯥꯅ ꯌꯥꯝꯅ ꯀꯤꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯏꯃꯥꯗꯣ ꯅꯨꯡꯇꯤꯒꯤꯗꯤ ꯉꯟꯅ ꯍꯜꯂꯛꯄꯅꯦ꯫ ꯑꯩꯕꯨ ꯄꯨꯛ ꯄꯦꯟꯅꯅꯕ ꯑꯆꯥ ꯑꯊꯛ ꯄꯤꯖꯕꯅꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯝꯂꯦ꯫ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩ ꯀꯞꯂꯤꯕꯅꯦ." ꯃꯁꯤꯗ ꯊꯦꯡꯒꯨꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯑꯣ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯧꯕꯤꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯡꯒꯨꯗꯨ ꯆꯥꯛꯁꯪꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯂꯩꯔꯝꯕ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯃꯅꯪꯒꯟꯗ ꯍꯥꯞꯂꯒ ꯄꯨꯔꯛꯂꯒ ꯇꯦꯟꯖꯤꯡꯂꯥꯗ ꯑꯃꯨꯛ ꯄꯤꯖꯔꯝꯃꯤ꯫ ꯇꯦꯟꯖꯤꯡꯂꯥ ꯃꯕꯨꯛ ꯊꯜꯂꯕꯗ ꯊꯦꯡꯒꯨꯗꯨ ꯀꯤꯔꯝꯕꯗꯨꯁꯨ ꯈꯔ ꯐꯔꯛꯈꯤ꯫
ꯑꯗꯨꯅ ꯃꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯦꯡꯒꯨꯗꯨꯒ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯔꯝꯃꯦ꯫ ꯊꯦꯡꯒꯨꯗꯨꯅ ꯇꯦꯟꯖꯤꯡꯂꯥꯒꯤ ꯐꯖꯔꯕ ꯁꯅꯥꯒꯤ ꯈꯨꯖꯤꯟꯁꯤꯡꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤꯕꯂꯥꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯦ꯫ ꯃꯍꯥꯛꯅ ꯇꯦꯟꯖꯤꯡꯂꯥꯕꯨ ꯁꯔꯪ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯄꯥꯝꯂꯝꯃꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯁꯤꯗ ꯁꯥꯟꯇꯤꯕꯂꯥ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯗ ꯊꯦꯡꯒꯨꯗꯨꯅ ꯃꯍꯥꯛ ꯍꯜꯂꯒꯦ, ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯅꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯂꯩꯀ꯭ꯔꯛ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯕꯂꯥ ꯇꯦꯟꯖꯤꯡꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥꯃꯔꯨꯝ ꯆꯥꯅꯕ ꯄꯤꯔꯛꯄ ꯃꯇꯝꯗ ꯇꯦꯟꯖꯤꯡꯂꯥꯗꯤ ꯃꯕꯨꯛ ꯊꯜꯂꯦ, ꯉꯁꯤꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯁꯥꯟꯇꯤꯕꯂꯥ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕ ꯈꯜꯂꯨꯗꯦ꯫ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯂꯩꯇ ꯁꯔꯪ ꯃꯅꯨꯡꯗ ꯑꯁꯨꯝ ꯊꯝꯕꯒꯤ ꯆꯥꯕ ꯇꯨꯝꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯝꯃꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯈꯨꯖꯤꯟꯗ ꯊꯥꯎ ꯈꯛ ꯑꯣꯏꯅ ꯇꯩꯕꯤꯔꯝꯃꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯁꯥꯟꯇꯤꯕꯂꯥ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯊꯦꯡꯒꯨꯗꯨ ꯑꯗꯨꯝ ꯂꯥꯛꯂꯒ ꯃꯄꯥꯜꯒꯤ ꯐꯖꯕ ꯀꯌꯥꯃꯔꯨꯝ, ꯀꯣꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯕ, ꯎꯃꯪꯒꯤ ꯁꯥ ꯎꯆꯦꯛ ꯀꯌꯥꯒꯤ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯂꯤꯔꯒ ꯇꯦꯟꯖꯤꯡꯂꯥꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯔꯪ ꯃꯅꯨꯡꯗ ꯂꯩꯕꯁꯤ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯗ ꯍꯥꯏꯕꯗꯤ ꯀꯤꯔꯝꯃꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯊꯦꯡꯒꯨꯁꯤꯗ ꯃꯍꯥꯛ ꯁꯔꯪ ꯑꯁꯤꯗꯒꯤ ꯊꯣꯛꯅꯅꯕ ꯎꯄꯥꯏ ꯑꯃꯈꯛ ꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯦ꯫ ꯃꯗꯨꯗ ꯊꯦꯡꯒꯨꯗꯨꯅ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯀꯌꯥꯃꯔꯨꯝ ꯄꯤꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯊꯦꯡꯒꯨꯗꯨ ꯃꯍꯥꯛꯀꯤ ꯂꯩꯅꯨꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯀꯣꯟꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯤꯟ ꯑꯃꯗꯤ ꯎꯆꯤꯗꯨ ꯀꯧꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯎꯆꯤꯗ ꯍꯤꯡꯆꯥꯕꯒꯤ ꯁꯨꯔꯨꯡꯗꯨꯗ ꯍꯧꯕ ꯁꯅꯥꯒꯤ ꯊꯩꯕꯣꯡꯗꯨꯒꯤ ꯃꯅꯥ ꯑꯃꯈꯛ ꯍꯦꯛꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯂꯤꯟ ꯑꯗꯨꯗꯅ ꯒꯨꯝꯚꯤꯔꯒꯤ ꯃꯔꯨꯝ ꯑꯃꯈꯛ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯦ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯅꯨꯡꯗ ꯍꯧꯕ ꯆꯦꯡꯒꯨꯝ ꯑꯃꯨꯕꯗꯨ ꯃꯩ ꯍꯧꯒꯠꯂꯒ ꯐꯨꯠꯂꯝꯃꯦ꯫ ꯆꯦꯡꯒꯨꯝ ꯐꯨꯠꯂꯤꯕ ꯑꯗꯨꯗ ꯁꯥꯃꯨꯒꯤ ꯁꯪꯒꯣꯝꯗꯨ ꯀꯪꯂ ꯍꯩꯔ ꯇꯧꯔꯒ ꯂꯦꯞꯄ ꯂꯩꯇ ꯑꯁꯨꯝ ꯐꯨꯠꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯦꯟꯖꯤꯡꯂꯥꯒꯤ ꯃꯅꯥꯛꯇꯗꯤ ꯆꯠꯂꯝꯗꯦ꯫ ꯑꯁꯣꯝꯗꯁꯨ ꯇꯦꯟꯖꯤꯡꯂꯥꯗꯨ ꯁꯣꯠꯄꯦꯠ ꯍꯦꯛ ꯂꯥꯎꯕ ꯇꯥꯔꯛꯄꯒ ꯃꯥꯒꯤ ꯃꯔꯨꯞ ꯊꯦꯡꯒꯨꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯖꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇꯨꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯇꯧꯁꯤꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯆꯥꯕ ꯅꯤꯡꯊꯤꯅ ꯌꯥꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯎꯆꯤꯗꯨꯅ ꯊꯩꯕꯣꯡꯒꯤ ꯃꯅꯥ, ꯂꯤꯟ ꯑꯗꯨꯅꯁꯨ ꯒꯨꯝꯚꯤꯔꯒꯤ ꯃꯔꯨꯝꯗꯨ ꯄꯨꯔꯛꯂꯒ ꯊꯦꯡꯒꯨꯗꯨꯗ ꯄꯤꯔꯝꯃꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯤꯔꯛꯂꯤꯕꯗꯨ ꯊꯦꯡꯒꯨꯅ ꯃꯍꯥꯛꯅ ꯐꯨꯠꯂꯤꯕ ꯆꯦꯡꯒꯨꯝ ꯑꯃꯗꯤ ꯁꯥꯃꯨꯒꯤ ꯁꯪꯒꯣꯝ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯟꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯒꯁꯨ ꯐꯨꯠꯂꯝꯃꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯨꯠꯂꯤꯕ ꯃꯍꯤꯗꯨ ꯎꯅꯥ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯂꯒ ꯇꯦꯟꯖꯤꯡꯂꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯂꯥꯛꯂꯝꯃꯦ꯫ ꯇꯦꯟꯖꯤꯡꯂꯥ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯦ꯫ ꯊꯦꯡꯒꯨꯅ ꯄꯨꯔꯛꯂꯤꯕ ꯃꯍꯤꯗꯨ ꯃꯍꯥꯛꯅ ꯊꯛꯆꯤꯜꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯦꯟꯖꯤꯡꯂꯥꯗꯨ ꯍꯩꯅꯧ ꯃꯔꯨ ꯑꯃꯒꯤ ꯆꯥꯡꯗ ꯖꯔ ꯖꯔ ꯄꯤꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯩꯀ꯭ꯔꯛ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯊꯦꯡꯒꯨꯒꯤ ꯃꯀꯣꯟꯗ ꯌꯧꯔꯛꯂꯦ꯫ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯥꯟꯇꯤꯕꯂꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯇꯦꯟꯖꯤꯡꯂꯥ ꯂꯩꯔꯝꯗꯕꯗꯨꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯦ꯫ ꯐꯣꯡꯅ ꯊꯤꯕꯁꯨ ꯌꯥꯗꯕꯅꯤꯅ ꯇꯨꯃꯤꯟ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯗꯨꯃꯛ ꯊꯤꯖꯔꯝꯃꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯍꯧꯈ꯭ꯔꯕꯁꯨ ꯇꯦꯟꯖꯤꯡꯂꯥꯗꯤ ꯐꯪꯕ ꯀꯧꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯇꯦꯟꯖꯤꯡꯂꯥ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯑꯃꯒꯤ ꯂꯩꯔꯥꯏꯗ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯇꯨꯔꯦꯜꯁꯤ ꯑꯉꯛꯄꯒꯤ ꯇꯨꯔꯦꯜꯅꯤ꯫ ꯇꯨꯔꯦꯜꯁꯤꯒꯤ ꯏꯁꯤꯡꯁꯤ ꯏꯃꯨꯛ ꯉꯥꯡꯁꯪ ꯉꯥꯡꯉꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯍꯤꯖꯥꯎ ꯑꯃꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯀꯥꯈꯠꯂꯒ ꯀꯅꯥꯁꯨ ꯎꯗꯅꯕ ꯃꯑꯣꯡꯗ ꯂꯣꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯗꯨꯒꯤ ꯃꯄꯨꯗꯨ ꯂꯥꯛꯂꯒ ꯍꯤꯗꯨ ꯍꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯍꯤꯗꯨꯒꯤ ꯃꯄꯨꯗꯨ ꯅꯨꯄꯤꯅꯤ꯫ ꯍꯤꯗꯨ ꯑꯁꯨꯝ ꯍꯣꯜꯂꯛꯄꯅ ꯆꯤꯡ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯃꯈꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯗꯣꯝꯂꯣꯝ ꯇꯝꯅ ꯍꯣꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯥꯜ ꯑꯉꯧꯕꯅ ꯐꯨꯒꯥꯏꯅ ꯁꯥꯠꯄ ꯄꯥꯠ ꯑꯃꯗ ꯌꯧꯔꯛꯄꯗꯒꯤ ꯄꯥꯠꯇꯨꯒꯤ ꯃꯄꯥꯟꯗ ꯍꯤꯗꯨ ꯈꯥꯝꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨ ꯀꯥꯈꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯍꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯩꯅꯨꯡꯗ ꯍꯨꯠꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯒꯤ ꯆꯥꯛꯁꯪ ꯃꯄꯥꯗ ꯃꯀꯣꯟ ꯁꯥꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯦ꯫ ꯎꯆꯤꯗꯨꯅ ꯃꯈꯨꯟ ꯑꯃꯈꯛ ꯍꯨꯠꯂꯝꯃꯦ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗꯨꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯃꯔꯨꯝ ꯍꯣꯜꯂꯒ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯦ꯫ ꯌꯨꯝꯁꯤꯒꯤ ꯃꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤ ꯊꯣꯔꯛꯂꯒ ꯂꯝꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯦ꯫ ꯑꯗꯨꯒ ꯂꯝꯗꯨꯒꯤ ꯐꯖꯔꯕ ꯌꯨꯝ ꯀꯩ ꯐꯨꯔꯥ ꯗꯂꯥꯟ ꯀꯌꯥꯃꯔꯨꯝꯗꯨ
loinamak yanglamme. Yung kay pumnamaksingdu arangba machugi nung kaya marumna saba ngakta oiramke. Angakpa amana hariba lamsi nupi ngaktagi oiba lam amakak oiramke. Nupa amatasu laiba ude. Noong maginumit amada makhoyna leiriba saksangduda manam nung siraba ensang amakak thonglamlaga saksangdudagi sakthongbidu chatkiramme. Manamsi Tenzingla leiriba lainungdudasu changlakhe. Hariba matam asimakti makhoygi makonda Tenzingla natana makhoygi marup ataidi leiramde. Mahakti manamdu tarubadagi adukki matik chaningmanbana ngauramme. Aduna mahak lainungdagi kakhallaklaga thongba loiraga thanamliba insangdugi manakta lakhi. Aduga mafamduda insangdu charamme. Matam asidadi mahakna thakhiba thenguna pithakhiba mahidugi mayaidu loithokiduna hanagi matawgum amuk mahak chawkhallakhi. Adubu masadi madu khangjaramde. Aduna karisu nasungba tawda adumak chafam thokpa charamme. Tanjasida ensang thonglamba nupidusu chakhumda changlakpadagi mahakki makhutto pharaga mahak kanano haina hanglakpa matamda Tenzingla na ai Tenzingla ne haina khumme. Matamaduda nupiduna amuk Tenzingla na hakti kari lamdagi lakpano haina hanglamme. Maduda mahak karisu khumbangam lamde. Masidagi nupi asina mahakpu laibaksigi maharanigi manakta purakhe. Maharani na wahang kayamarum hanglaga Tenzingla asengba pomba loinamak hanglamme. Tenzingla phajaraba khujin singdu uba matamda achamba mi amadi oiramloi haiba khanbadagi Tenzingla marup sanarage haina Maharani na khalamme. Maramaduna Tenzingla bu mahaki konungda leihalle. Tenzingla marup singdu makonda halakpa matamda Tenzingla leiramdabaduda makhoyna manam sut namlaga asum thirakpa matamda Tenzingla konung manungda makhoyna thengnare. Masidagidi Tenzingla na mahaki marup singdu Maharani da masak takle. Masigi matungda makhoy punna awa ana amata yaukta nungaina leminaramme. Asomdana kamdauri maikay amaromda makhoyna leiriba mafamsidagi arapa mafamda leiba Tenzingla poknafam oiriba lamdam adudani. Mafamduda Tenzingla mapa ningthongna lanmi singi makok amadi mantri singda hairamme. Hayengdagidi aikhoi nupi ngakta leiba sanalupagi lamduda aikhoi punna chatlaga nupi singdu loinamak halabagi matungda sanalupa punnamak holaga purakadabani haina hairamme. Matamduda manay amakhakna amuk hairakhe. Iningthaw madugi sanalupa mayamdu puraklabadi aikhoigi leibaksi yamna inakhunba leibak haibado oiranido. Masi hairaga makhoi punna nokminaramme. Mathangi numitta ningthawdu yauna makhoi punna langidamak khongsalaklamme. Thabum kharagi matungda makhoi punna nupi ngakta leiba Tenzingla na saidangliba phajaraba lamsi yorakle. Aduga makhoyna lamsi uful tana naikhaiba haurakle. Au nupi sing hatpa haurakhe. Sanalupa maral mathum kayamarum bunba haurakle. Asumna mihat mipun torakpadagi tasengnamak makhoy lan achauba amakhak soknarakhe. Lan asida Tenzingla amadi mahaki marup singsu yauramme. Lan si asum soknarakpana mamay thangdadi ningthawgi lanmi angambadu sikhre. Makhoy kharakakta ngaihaure. Masidagidi makhoy Maharani da lanjare haina khurumjaramme. Asumna khurumlinge matamsida ningthawna lona thang satlaga Maharani bu hatnaba tawraklamme. Adubu madu Tenzingla na ubadagi ningthawgi manakta thuna yangna chinsilaklaga ningthawgi mangaktu Tenzingla na kaklaga hatkhe. Matamasida Tenzingla du karino khangdaba ihul amadagi khanghaudana mathamoidu sokpaga loinana mapi sintharakhe. Adubu mahak mapidu thuna taithoklamme. Asumna hinghauriba kharadusu maramda amuk halhankhe. Masigi matungda Tenzingla Maharani amadi mahaki marup singa loinana nunga yaifana pankiramme.